ꯄꯤꯖꯔꯤ ISTV ꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ आईन की वांगमद लम खोपचिनब सिंह तकथोकपनि मसिदा जाति बिजाति खाबेगी वाफम लेते हाइना चीफ मिनिस्टर एन बीरेन फोंदोखरे रिजर्व फॉरेस्ट एरिया लम खोपचिनब सिंह तकथोकनि मसिगी दमक संगसिलिब खोंजंग मरम सादे हंदोकपियु हाइना रेवेन्यू मिनिस्टर कलाम श्यामना फोंदोखरे तुरेल खोंगुम सिंह टेंबगी थबक चीफ मिनिस्टर एन बीरेन लुसिंगबा मिनिस्टर सिंह कांबु अमना येंगसिनख्रे सगोलमांग इम्फाल ईस्ट डिस्ट्रिक्ट हॉस्पिटल होंबगी मायोक्ता मियाम ना खुंद्रापम एसगी अकोयबदा वाकल खोंगचा सत्ख्रे पुलिस ना तनखानब होनबदा नुपी मरी सोकले हौजिक पाव संदोंना पिजरी आईन की वांगमद लम खोपचिनब सिंह तकथोकपनि मसिदा जाति बिजाति खाबेगी वाफम लेते हाइना चीफ मिनिस्टर एन बीरेन ngasi सिंगी लुसिंगब सिंगा उनबगी निमित का मरी लेना पांगथोकपा पामु सिंग उनबदा फोंदोखरे ngasi सीएम सेक्रेटेरिएट पांगथोकपा सिंगी लुसिंगब सिंग उनबगी थरम अदुदा तोंगान तोंगान सिंगी मफम कयादगी मियोय कया लाक्तुना मकोय मकोयगी अवाट अपा सिंग वाकतखी चीफ मिनिस्टर एन बीरेन हाइखिबदा आईन की वांगमद लम खोपचिनलब सिंगदी तकथोकपनि मसिदा मैतै पांगल नागा कुकी हाइब लेते सरकार अमा लेरिबनिना मदुगी तौफम थोकपा सबचाना तौगनी सरकारना पाइखलिबा थबक असिदा कम्युनल ओइबा वाफम पुसिनबिरकनो हाइखी Agricultural land without the permission of the state government, kariguma makalamadagi construction to we are ways eight to the Yorobani notice Tokrabani. Madugi Matak to the Dom Hanjan Torokanda, I minority ni, I majority ni, I adun Kudung Sablo was said. Please stop it. Communal politics, Zati Naiva politics, I Muslim ni, I Maitani, I Nagani, I Kukini, I minority ni major Madu Tokyo, Madugi. What do they do? Sentiments Sagalaga Prasada, Lana Solangano, Noina Ain Chumna Toraba. I get to the way. I go to the Ngambro, women to the Ngambro. Karigi Patayana Karigi, Lamkopsalagaladi, Patayana Lamkopsalagaladi, Masana to the Putava. I in a labor worker, anybody in a labor worker, Logi Matata Kanasulati. Aduna, it is my humble appeal. Amuko Kislina Sinda Ain Chumna. ताउरीब पोट अमा खक्ता गवर्नमेंट तौरमे हारगदे खुदता हंतोके अदुगा आइन काइना मी खरना तौरमगदि मदैदा मिशन चंगबिरकनु सरकार अमा लई लो अमा लई लैबाग अमा पाले हबिसे कोई पुन खमिन सेनाय मसिम मयामदा आई थमोइदगे अपील तोबनी लाना लौबिगनु नियम सुमना लो सिटीजन लो एवाइडिंग सिटीजन मोइना पे हिंसी मिनसी हबिसे अपील तोबनी चीफ मिनिस्टर मखाताना हाइखिबदा सगोलमांगदा डिस्ट्रिक्ट हॉस्पिटल सानब थौरांग तौरम अदु मफम अदुदा लमग सयतनब लैबदगी हॉस्पिटल असि साननब थादरक पसनफम हनखिब याबगी फिबम लाकपदगी सयतनतब लम थिदुना हॉस्पिटल असि सानब कैराउद थबक असि पाइखतपनि हाइखि मान मखाताना फोंदोखिबदा मेगितांग अमदगी हौना खुंगंग चलसी हाइबा सरकार के अखनब थबक अमा पाइखतकदौरिबा असिना सरकार अमदी प्रजा सिंग मरक्ते हेना नक्सिनब मरी थमदुना साखोट माइकेदा संगसिनब ngamlagani लाकलिबा तांग तरागा तरुकटा सनापतिदा कैबिनेट मिफम पांगथोकनि हाइखि रिजर्व फॉरेस्ट खुल तासिलंबा मरम सादे तकथोकनि खोंजंग संगचिलब सिंह हंदोकपियो वाफम असि कम्युनल लाइन दा पुसिनबा यानिंगते हाइना रेवेन्यू मिनिस्टर कराम श्यामना फोंदोखरे वाफम असिंग असि ऑल सेक्रेटरीट लेबा मिनिस्टर की ऑफिस चेंबर दा सेंगदोखिबनि डीसी इम्फाल ईस्ट टीएस चित्रा अमदी रेवेन्यू सेक्रेटरी टी रंजित यावना पांगथोकिबा पावगी मिफम अमदा कराम श्यामना ऑल मणिपुर मुस्लिम यूनाइटेड कोऑर्डिनेटिंग कमिटी ना नोमाइजिंग सिंह मखोंग लेबा अवासिंग अमसुंग कोबी थाबी एरिया दा युम हुमद्राग मंगा तकथोखिबगा मरी लेनन साथरिबा जनरल स्ट्राइक असि मरम सादे हारिबा मफम असि रिजर्व फॉरेस्ट एरिया ने मुस्लिम खक्तगी मफम सुन्नते मिटै अमदी तोंगान तोंगानबा ट्राइब सिंगी ओइबा मफमनी बन कौरिबा कांबुना मुस्लिम खक्तदा विक्टिमाइज तौरे हारिबा असि अरानबा वाफमनी गवर्नमेंट की ओइना मफम असि मिनिस्टर अमदी एमएलए सिंगी क्वार्टर सानबा लौसिनबा प्लान लई रिजर्व फॉरेस्ट एरिया दा खुल तासिनबा हाइबसे स्टेट की ओइना यादे हाइबा सबसाब एक लई अथोबा मतमदा खोंजंग असि हंदोपियो हाइखि अदुना कोंथा हल्लुक की जगह सिदा यदि अतोप कम्युनिटी मयामगी लम लैरगसु मदुदा दि मैतै की मुस्लिम की हाइबा वानते मुस्लिम खक्तगी लम ओइबसु नते मदुदा कम्युनल ओइना पुसलगा मणिपुर मियाम दा लान उहननबा सरकार न मोइबु विक्टिमाइज तौरे हाइदना उहननब होनरिबा थौंग लाले अदुगा हुजिकी अवासिंगदा कोबिथाबी जगह एनक्रोच तौरगा लैरिसी रिजर्व फॉरेस्ट एरिया दा कमाइना अदि खुन तारगा लैगदुइनो
rules tu gi matung ina moi adum thopam thopune Nongju thalak tingai manguina na turel khongnung singtiang bagi thabak ayamana loisina ba honaragani haina si minister N Birian na phongdokre wafama singa si housing imphal turel gi khongnung singtiang bagi phibam singyang sendagi khongsat amada phongdokhibani koirengai degi hauraga ya school kendra gi loklawbung thong phawba housing turel khongnung sing siang bagi thabak sing adu namidang phawba si minister na yengsinki ngasi gi yengsin bagi khongsat aduda water resources minister letpaw haukip amadi revenue minister karam syam MLA MLATS Saitabrata Amati Department Kimaru Ebo Official Gana Saruk Yaki Ngasig Yang Semik Kongsat Aduga Mari Lena Nasi Minister na Fongdo Kibada Nongju Thalak Tinga Turel Gi Law Number Thonba Amati Turel Konung Sengdo Pagi Tabak Housing Yamna Kana Satari Mercenary Singi Award Pakaradi Adumak Lady Adubo Nongju Thalak Tinga Gi Mamangda Tabak Singa Si Loisnana Ba Honagani Turel Konung da Patata Silama Singi Matang da Fongdo Laduna Eviction Tawada Atingba Laktana Ba So Cost Notice na Singba Piduna Tabak Paikatli Pata Paiba Orbasu flood zoning eki makada turel konung da pata taba yadi haibasi lising masamapan humpulintoi gi MLR Acta yauduna leiribani pata taribo sing mioi bagi minung sigalone na haizagani yadragana ain yo ebak thabak sing lokhatkani chathalakni ba turel konung sengba asiga mari lenana hojik Tabul gi kilometer anirom sangba area da turel gi khonung da phataba kaya na phumjinduna leiriba asi ngasi nini humni asida mapung fana lauthok lagani lakulak diba khongthang sing asina lamdam asida isawi awaba khaladi sodina kokhanba ngamlagani haiki thabuk budi progress le ado machinery kitang wat le yaring gai nong ji huji heavy rain ni lakhiroi me jun no dai lakhadam aduna adu mangde de amba loina ba hona ge na mai khal pata piram gera piram moira flood adjoining ek ki makhada river course manung da pata taba yadi chidi 1962 ki MLR act dum yaw loi rabani ado MLR act yaw loi ba potu pata du achum boi rangone sei thajide adu bu anyway humanity ground da kauraga wari sanaraga voluntary lokthon ba yabra yengani yadraga na legally ain gi matung ni thabuk tawne na damaina thamge Sagol Mang the Imphal East District Hospital Sagani Tarumbadigi Kairauta Sana Basarkana Honorapa Tawongu Yaning the Bafondo to Nangasi Ayapung Tarukti Nimidam Wadam Pung Taru Faba Kundrapum Kiendra the Satariba Banamiam Gipunshida Sound Akaiva Fiki Police Kamung Nabada Ban Sagapanupi Mari Soki Ban Sagapa Signal Lambida Torokana Uwa Paisinba Ifizi Maitaban Simutabakaya Sataki JSC against the unnatural shifting of Imphal East District Hospital Sagol Mangna Kaukiba Ban Adu Sagatpa Miamna Leka the Torokana Lambi Bagi Kongjang Sangsinki Hospital Lady Basagol Mang Kewa Campaign da Miyamna Lambi Tatuna Ledambadigi Chief Minister Health Minister Amadi Health Director gi meter mai tharaki thong adu police na laksin na bahona bada tiar gas cell ka pahoraki tiar gas cell ka pahoropudigi atopa mai kai imnam palo amadi sagol mang lomdigi yamlaba miyam ama hospital tamna lakhi police nakal ani digi thomji lakliba miyam sing tan khana bahona bada ahen ba tiar gas cell amadi atai khulai kya sizin naduna miyam adu control tawna bahona ki police na miyam adu control tawna bahona bada tiar gas cell ka pada nupi mari sokhi yamlaba miyam adu laksin magam laktabadagi police ka awaya kum tawna Matungda wakat kongsat zatnabagi damak kongsan bahoraki sagol mang kaithel dagi hauraga pangai lambirom da salaga waitron phawdo laba matung kaibi lambirom da awang pangna haigalaktuna sagol mang yoba sanglaba kongsat amasatki kongsat aduda mio lising talaromna saruk yabaga lunena hospital hongba yaroi haiba akan mokhlaw singsu lawki ngasigi iho adu saruk yakibi nupi amana Manipur lenga na sagol mang de Imphal East District Hospital saragani haina ayaba pikiba nimit aduda cycle kendra urkhul kendra kundrapam kendra amadi karong kendagi yamlaba miyamna matam sangna ana layengi khudong saba phangdana lakpa phanglagani haina harauna ki adumapu hauji ikhang khangawdana atopa maphamda honglagani haina phirap lawrakpa sina miyam ge thamoi kahelle Imphal East District Hospital asi hanagi maphamda hanjilaktriba fawba makal makha kayagi khongjang sangsin khigani haiki Audana hekta hongagani haiba khokibni metuda kiti tamba jaba amata yade aduna ne akogi hakpi waise kawai hakun mayaroi dina moigina moigina Manipur ki mahau sadigi laijalak laba Valley Village Reserve Forest Area single lam gi oiba wathok kaya thokliba asigi matang da lengang na akhan naba miyang sangbi naba Manipur Valley Village Reserve Forest Rights Protection Association ngarang Chief Minister Forest Minister amadi Revenue Minister da memorandum pisinun taksin kre haidi helama siga mali lena ngasi Manipur Press Club ta pamusing unaba amada association asigi spokesperson Nandalal Angomsana phongdok kibada
Pisinkiba memorandum aduda Manipur state government na anopo district boundary semba matam amagi state darbana piramba forest reserve area sing magi valley district singda yawan gadabani Manipur valley forest area gi manungda leiba sing lokna singbo singi maming sing nomenclature kahendana lengena thambiyo Manipur da leiba valley district singda leiba apikpa hill sing Manipur valley district gi manungda salhan gadabani amaji Manipur valley forest area gi manungda leiba inna lining ka mari leinaba laifam sing ngak senduna hanagi leramba phibamda Kaihandana Tambigadavani, Manamakata na Fondo Kibada, District Sing Democracy Sema Matamda, Valley de Labor Mapam Amada, Atopa Community Amana Kundaba, Hanagi Atopa Gaming, Hongdoktuna, Makogi Maming Tonba, Madam Aduna, Waladuna, District Boundary Senok Matamda Sing District Sing the Sanhangadavani Haivaki, Watok Mayam Amatorak Pasi, Toktanaba, State Darvana. State Valley Reserve Area ni haina thamlamba mafam sing Valley gi oiba district sing da adumak thamlabadi zati masif gi marakta pam da bathodo sing thokloi loinena tampakta leba lam amada atoba community amana kundaraga asengba hana leijarama maming manghanduna sing district ta sangadabani haibana singba hairakpa asi thoktanaba Manipur government na state darbana lauthopidamba Valley Reserve Forest Area gi nagnaba mafam sing Valley district sing da salangadabani Valley da leidiba apikpa singi area singsu Valley da Singsin Biduna District Democracy Tobiyu Haina Fangdoki Manipur Gomena Yamna Sengna Haidiba Wakalo Singsi Tambiraga Sap Sana State Darban Laptok Piramba Valley Reserve Forest Area Sing Asigi Naknaba Valley District Singbiba Mon District Sing Asisu Haibidi Equagi Apik Paching Sing Asisu Valley da Lady Basingasi Valley Area Sing Singhan Biba Atugi Atumadi Niomdra Satabiraga District Sing Demarcation Pangtok Piu Hajab Gidamuk Taikwanasi Lamda Masigi Narsingi Haito Sing Table Sing Amadika Topagi Magun Asina Mapalam Gimio Sing Napamba Helakli Haina Health Minister El Zantumanangasi Lampel Sanakate the Labor Nurses Hostel number 1 the Pangtopa Capping and Lamp Lighting Gate from the Fongdokre School of A&M Female Health Worker Stinna Pangtokiba Taram Aduda Health Services ki Director Dr. K. Razo Singh Hana Nursing Institute ke Joint Director OMB Bungzanem Balte Janims ke Nursing Superintendent P. Landhoni Amasung School ke Principal T.S. Radisam Devina Mario Bamio Singh Sarugaki Minister Zain Kumar Makata na Haikibada Nurse ki profession asigi wahantok ngakna nursing thabak tagudabani haiki changes me am yung have ma'am the no koi like tamuri me am se adu na ta practical side practical knowledge no tong ba kan samaj gi chali ba makla society se gi lady bu makla gi khongjen se ga noi na chen to ba khongjen ani chana ba ta ba ha ba tai ai khang ti si da koi tamuk ta ha ya ro you are supposed to know Director Dr. K. Razona Nursing School Sigi Hojik Technology Award Pukudimak Atuba Matamda Yang Sinduna Mensilagani Haiki Ngasigi Taram Aduda Mamang Saida Pangtokiba Parikyada Position Tarakraba Simbu School Suna Puning Tagot Oina Certificate Amadi Asam Kodol Posting PK School na Lauraga Case Award Pibinaba Ewakar Ipana Ngasi World Homeopathic Day Nimitki Sharuk Amo Oina Lampeda Leba IMA Holder World Homeopathy Day Taram Pangchokre Taram Adu the Health Minister El Zain Kumar Ayuski Additional Director Y Lukoi Homeopathy Medical Association Gi Vice President Dr. N. B. Kumar Sharuk Yaki Ayus Society Ayus Department Amadi Homeopathy Medical Association Punas Kusam Naduna Sin Kiba Taram Adu the Health Minister El Zain Kumar na Laying Patabasi PTB Miyam na Pamnaraba Laying Patab Amani Allopathy Ki Dr. Singh Sukarigumba Kanda Supplementary Medicine Oina Homeopathy ki hidak ibasu yauri masjid natna makoi ki family na narakpa matamda ayus samadi homeopathy ki therapy su tauba yauri asigomba layang pathapasi aikoina paksana sautho hanba mathau tari mapani campaign single lamda masjid phangba medicinal plan kaya pukiduna makoina amuk kana hidak semdoraktuna aikoi gi lamda amuk thajilaktuna asoba senpham kaya makoina tali Asiguma sing asi lamdam asigi khang haidaba singna mamuta na research tawduna lamdam asida hidak sing sema saba tawningbagi apa mafungdokhi M2 and M0 gi JSC na taliba Manipur su 7 pesa na hangadabani haiba khongjang sagatpu oina SCERT gi employees na khongjang sangsin kre Housing Pau gi maltan aten break ama lamunasi Quick zone gidi Tatis College di mambal suma phang kuding chamane yo sumang roi pista salabni na adu suma takta superlink footing ge offer me amum piri sidi tas electric rang no sin bagum na yo tisin ber dudi sanagi mohut yang na sin bayar andre
Wangkai Ningthem Puri Mapala Laiba, Career Nurture Center da, Lakliba April gi tang tara tarukta Class 9 amasung 10 CBSE gi Science and Maths, Amadi Class 11 amasung 12 gi CBSE and COSEM gi Physics, Chemistry, Maths and Biology gi Foundation course hausergani. Class ki timing 5 PM to 8 PM. Contact 940-2241-800 or 977-44-25921. Cái gì nào? Cái nào? Cái gì nào? Cái gì nào? Mà sẽ bung nữa. Lối lấy về gari hắn mà cái tuồng ngâm được này. Khura là cái tuồng này khali ba, nằm ai tôi cái đó. Senbun bù thuộc cái lấy về ngâm được. Senbun bù thuộc cái lấy về ngâm được su. Impal finance ta salo. Ai cho hắn mà lấy ngâm được na. Impal finance cái loan này lâu rồi. Impal finance na nông mình nông gari loan lâu ya bagi tong chapa pizeri. Adom na pam mo khali gari kuring mak lâu bi ya gani. Hakchangi labor solak padagi producing aktaba. Hakchang chokthar ba. Tumba chaba yaraktaba. Khong hama numayaktaba singi dabat. Amatta nayaba upaidi. Jolip syrup. Amasu Jolip capsule with Chinese Navy. Unique Education, the first CBSE and ICSE coaching center at Infal. Admission open for 5 months foundation for CBSE 9 and 10, 5 months foundation for CBSE 12 Science, 3 months advanced vacation course for CBSE 11 Science. Class on 2nd April 2018. Girl hostel in the same block. For detailed contact, Unique Education, Segarot Konjing Hazari Lekai, opposite Shanghai Express. Combined tutorial for CBSE, the largest CBSE tutorial center in Manipur. Admission open. Second batch, Class 12 CBSE 6 months foundation course. Class 9 and 10 CBSE 6 months foundation course. From 5th April, Class 11 CBSE 3 months vacation course for the Novidia, Sainik and outsider. From 5th April. For details, please contact Combined Tutorial Office, Sagolbal Moirang Lerak Machin, Bus Parking Info. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu March thagi GSTR 3B return file tawagi aroiba numiti lakliba April ki tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur. Break it tungda makataba pau amuk pizari. Mantri Bukhi amadi Khetri Bengun mamang sing na sing mamapam sing da Manipur sarkar na yum tasinba yaroi haina. Paikalag diba khongthang asibu yaning daba phongdok tuna All Manipur Muslim Organization Coordinating Committee amok kok nangasi ayupung taruktagi. Manipur da pung Kuntrani Togi total shutdown in Kongjang Sangsiliba Asida Thawa district Manung Sanba Muslim Singna Kundaba Mafam Singda Kongjang Asibu Sawatuna Miwe Kan Lambi the Toraktuna Achat Au Sing Tingbagi Tabak Sataki Police na Miyam control Tonaba Tabak Lokatki Amaramda Amukoki Kongjang Asibu Sawatuna Kokta Desu Muslim kaya na lambi toraktuna Achat Au Sing Tingbagi Kongjang Sangsinki Miyam Aduba control Tonaba Honabada Police na Tiar Gas Kapada Asok Apan Yauki Kongjang Sangkileba Singi Makadigi Nung na Tharakpada Moirangi SDPO su Soki Nungtil Pung Mari Degi duty Togodaba Kiam Gaidigi Dr. Laururaga Thawal District Hospital da Halakpada Ban Sogot Pasingna District Hospital Thawal gi ambulance sama Tugarakle Thodok Adu Lilong Tarian Makong na Tokibani Thodok Adu gi Matang the Hospital Authority gi Makadigi Pian da Fongdurakle Infal iski top konang kongi mafam da suban sagot pa miwasingna top konang kongi thong tingjinduna lambi timbui kongjang sangsinki kongjang sangsinba amasung lambi tingdeba sing police na takthok na ba honabada nunga thomdilakpadagi police ki makadigi tiar gas sel amadi mokbom kapduna tankhai ba honaki takthok na ba honabada lati sas tawbatna tana blank fire tawduna miyam tankhai ki thodok aduda miwe taraga ma thoidom asok afan nangki haina kongjang sangsileba amana fongduraki Seleksida Sangsiliba Kongjang Asi Communal Oiba Mongda Social Media da Sandukliba Asi Laibak Tibni Matam Kuina Kundaduna Lerakaba Minority Oina Ladiba Bangal Singbo Ot Neviba Manba Mong Satarapa Kongthang Asi Amukokna Taranya Lode Bandam Pangdriba Faba Kongjang Sangsingani Haina Amukoki President of Fongdurakle Hanti Oina Taujaningba Kogi Movement Semasi da Ahungba Lakanlaga Maduna Tasing Aikoisi Santi Oina Koi Movement Toba Pamdaba Yamna Violent oina movement toba kangbu oina koi uhandana bagi thawong ama koi welak pase masi yamna laibak thibani sigoma thawong asi tobiga nu haina koi pil tawjari yamna shanti oina koi movement tawjabani masi ge movement ase koi shanti oina dum tawjage aduga loina na leingak tegi koi masi gi chapchaba phol lama chapchaba result lama
ꯑꯩꯈꯣꯏ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯣꯡꯖꯪꯁꯦ ꯑꯩꯈꯣꯏ ꯍꯟꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯆꯠꯊꯒꯅꯤ Panba Yabati Central Forest Division की मखादा लेबा आवाज सिंह कोबी थाबी नोमाइजिंग रिजर्व फॉरेस्ट तपुन मियोय हुमद्रा का मंगाना लम खोपसिन युम सारंब थेंगनबदगी सेंट्रल फॉरेस्ट डिविजन के DFO ना हौकिबा मास थागी तांग अमदा मखोयद सोकोस नोटिस अममम थादुना थेंगनबदा मास तरा हुमदे फाबगी मनुंगदा पाखुम पिरकनबा खंगन खिबा लैख्रबनी अदुबो हाइरिबा लम खोपसिलेबा मखोय हुमद्रा मंगा अदुगी मनुंगदा सजाल एकेडमी खक नतना कना अमतना सोकोस नोटिस अदुगी पाखुम पिरखिदे मदुगी मतुंगदा लम खोपसिलेबा सिंह मास कुनगा मरी फाबगी मनुंगदा मखोयद युम साजिंदुना लैरिबा मफम सिंह अदु थादोकदबनी हाइदुना मास तरा का तरेट एविक्शन नोटिस पिखि अदुबो हाई कोर्ट DFO की ऑर्डर अदु मखा तबा वारेप अमा तादिबा फाबा चना हंदनबा मास कुनगा हमदोइदा याथंग पिखिबगा लोइना मथंग हियरिंग हायंग अप्रैल तांग तरागा माथोदा चथनबा लेपखि हाई कोर्ट तारक वारेप के मतुंग इना मखा तबा एविक्शन की थबक चथगनी हाइना मणिपुर गवर्नमेंट की अवांग थाकी सोर्स अमना खंगलकले इम्फाल सेंट्रल जेल मऊ मरिल ताद्रे अवाट अपान थले मरिक सुम रिपोर्ट इंडिया गवर्नमेंट ता पिखलगनी हाइना नेशनल कमीशन फॉर वुमेन्स के चेयरपर्सन रेखा शर्मा फोंदरक्ले इम्फाल होटल पामु सिंग उनखिबा अदुदा रेखा शर्मा ngasi सेंट्रल जेल असिदा चतुन यंगसिनखिबदा अमोटपा अमदी सोसो लाबा वाल ओरंबा मिया तारबा फादोक सिंह वोकेशनल ट्रेनिंग निथिना पीदबा चाक थोंजरगा खुसुमल फंगजबक याबे खुदोंग साबा लेरमदबा काउंसलिंग तौदुना मखोइबा अफबा लंबीदा पुरकनबा होनरमदबत नतना जेल की हेक ममामक्तदा लेबा असोबा पुखरी अदुसु सेंजिनदबदगी कांग मसा पोखफम ओइदुना इनमेट सिंह खुदोंग सादबा कया मायोकनरम थेंगनखि हाइरि रेखा शर्मा मखाताना हेना ngakningai ओदिबदी जेल असिदा लीगल एड निंथिना पिरमदबगा लोइना सजेशन बॉक्स अदु लेरिबा अदुसु सुवांग हांगदबदगी सो थिबा फंकिदे नमदुना हांगदोपदा इंग सिंग तरागा मंगा अमसुंग तरागा तरेटा सजेशन अनि पिरकपगी से थेंगनबा असिना हांगदे हाइबा ताकपनि असिगंबा अवार्ड अपासिंग असिगी मतंगदा ADGP दा वारी साखरे महाना दिल्ली योर मतुंगदा मपुंग फाबा रिपोर्ट पिखलगनी अथवा मतमदा सिंगी एरिया सिंगदा इलेक्टेड नुपी मेंबर्स सिंगी ट्रेनिंग प्रोग्राम पांगथोलगनी हाइकी BJP ने लुसिंगबा सुंगसिनबा लेंगा असिना पाइखलकपा अफबा थबक सिंगदि सौगतली अरानबा तौरकलबदी मदुगी मायुक्त लैगनी हाइना CPI मणिपुर स्टेट के सेक्रेटरी एल सोटिन कुमार ngasi इराबोट बाबन द पांगचोपा पामुसिंग उनबदा फोंदोखरे कोइंगनिथो सुबा स्टेट कॉन्फ्रेंस ता महापु स्टेट सेक्रेटरी ओइना खलकलबा मतुंगदा बिरेन लुसिंग सरकार असिदा अफाफता यंगसिनबा हौरखिबनी वर्क्स डिपार्टमेंट ता सेल काइथोपगी वाथोक असिदा मकोक थोंबसिंग यावना थिजिंगदबनी कॉलेज तरा की मनुंगदा कॉलेज तरु खक्तमक लौसिनखिबा असि अरानबा खोंगथांगनी इम्फाल ईस्ट डिस्ट्रिक्ट हॉस्पिटल असिसु हानो उरेप उयुंग तमखिबा मफमदा सागदबनी लोकताक हाइड्रो पावर प्रोजेक्ट असि माइक्रो हाइड्रो प्रोजेक्ट ओंथोकनबा CPI ना डिमांड तौरी नेशनल फूड सिक्योरिटी एक्ट की सेंग मपुंग फाना फंगनगदबनी हाइकी टाटा गाड़ी अमदा नोंमै उतुना कियलंबा मियोय अमा सिटी पुलिस ना फारगा आइनगी थबक लौखटख्रे थौदोक असि ngarang numidang pung 8 kulom chatpa matamda khwaram kathig samu makhong mayada thokibani police tegi phangma pawge matung ina BT road के मनिंग पांगना हाइजरकपा टाटा गाड़ी अमना लंबी की नाकल ओरपना थौरुबदा नुपा अदुना गाड़ी ममांगदा थोरकलगा नोंमै उतुना लाव खोंदुना अकन अरिंग साखी महाक मसा असि कनानो खंग्रा हाइना लाव खोंबगी थबक चथबगा लोइना नोंमै राउंड अमसु ब्लैंक फायर तौखी पुलिस ना महाकु कंट्रोल तरबा मटुंग नोंमै अदु लौसिनखी पुलिस ना नोंमैगा कोनना फागलबा मियोय अदुदि तकेलंबम नंदबाबु कौई हाइरि हैंगांग पुलिस स्टेशन की मनुंग सनबा कायरंग मनिंग लेकाइदगिनी अमरोमदा ngasi नंदबाबु डिस्ट्रिक्ट सेशन जज इम्फाल वेस्ट की कोर्ट पुथोखरे केस मखा तांचा थनबा निमित मरिनी की पुलिस रिमांड लौथखरे अमसुंग मांग सिजन नखिबा नोंमै के लाइसेंस कक्ननबगी ऑर्डर कोना खंगनखरे ngasi pause singda UNLF ta recruit toramba sahi nauribi nupi masa ama Assam Rifle na kankre amadi imung manung da sinakre haba paw adu Bharat Lami Assam Rifles ki aranba propaganda ni loinana yawol ihobu masak thian na basathara pa lalong ni haina United National Liberation Front UNLF ki Department of Publicity ki Director M Sakhena thador pacherol amana khangalakri cherol sina makha taraduna UNLF amadi masigi lami sanglop Manipur People's Army ki sana kanglong gi matung ina masaga saita taruk surba mare pak ningba amasung mapurup nungsiba miyoy amana lup asida masagi aningba apamagi matung ina yarok payai adubo lup asina kanagma miyoy amabo thiamduna natraga namduna yahunna ba khona ba leite
kariguma matamda party na pidaba sahi 33 asi sudrabasu masagi apam matung ina party da yauzarage amasung laizarage haiduna laklabadi phibam gi matung ina party na loksilaga makoi bambuma pung phaba masana wakal lepangama miyoi ama oidriba phaba mahima sing takpi tambiduna thami sahi sudriba angang singbo lanphamda thaduna natragan akan mathabak son bege sanabi leite yawo lami singdi bharat lami gumna sak thongba phisu phizamba usuba khungup kap thaba asumna sinpham khaidokuna recruit togde amati sinpham gi yanglaga asau masa khaina thabak togde masa masana angam mathabak singda thodang lawnaduna yawol lalaugi thabak khumang sauksinaba honabani maram asina lamdam asige miyam gi ning tambabo namthanduna ot naiduna tuhatnaba assam rifle na thorak leba charol asi sanjin sajanbana pik thalaba yawol lalo asibo masak tianaba atamnana satharakpa aranba propaganda ni hairi Sananaba polam singda kangan pham thokpa warul sing tharamdaba micron yankai yogdaba polythene bag sing masajid rota phamba spire dukan mapan romda MSF na drive chathaduna sanaba polam kayamarum phagat khre hiramasiga mari lenana MSF ki office ta pangthok ke pawgi mi phomda vice president ningtozam jogeson haikibada suppliers sing na mangjongona yaphom thokpa warul thadaba polam sing yondana kangan krabasu yonduna ledambana ngasigi drive asi chathabani mase food safety department ta test tawona ba piragani amasung dukan sing na makhatana yonbigano haiki ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯁꯣꯛꯄ ꯌꯥꯔꯕ ꯁꯤꯒꯨꯝꯕ ꯑꯆꯥꯄꯣꯠ ꯑꯁꯤꯗꯒꯤ ꯆꯥꯍꯟꯗꯅꯕ ꯁꯤꯒꯨꯝꯕꯁꯤ ꯊꯤꯡꯅꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟꯁꯤꯡ ꯐꯝꯂꯤꯕ ꯗꯨꯀꯥꯟꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯁꯦ ꯌꯣꯟꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ MSFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ Art Society Manipur gi nipu Alex Suba Foundation Day pangthokpa loina Nipalak Suba drawing exhibition su miyam da kudol tamkre Palace Compound Level State Art Gallery da pangthokke bampo kumon tharam aduda Adel Education ge Secretary M Joy Society asigi President A Joy Chandra Sharma amadi Art and Culture ge Joint Director L Kesorji Susarup yaki A Joy Chandra na Manipur gi lai yepu pamjaba miyu singna khunai asida piriba paujil gi matang da wafum ko yafung dokhi Adel Education ge Secretary M Joy na Manipur gi artist sing yokkanaba Art Society Manipur ki tonganba mafam ama piduna sengot patai masina artist singda anobo ithil piduna lam masida hena kumang sausin mangamgani haiki M2 Committee MZO gi JLC na 7 pesa na halu haina sangsilba khongjang sagotuna tagelda leba State Academy of Training gi staff singna sintha leptuna office ki get solon sinkre lebak asigi atai state ta sanaba go Manipur su 7 pe atuba matam sana hangadabani haina staff amana fongdorakle लेरिबा डिपार्टमेंट से लैंग्वेज इस तकारो तेंगन तन मनपुर के लेबा सोशल वेलफेयर के फॉरेस्ट डिपार्टमेंट के एजुकेशन के ऑल डिपार्टमेंट पुन लोइन मलाबा म्यूसिंग दिनी मरम से नमसी यामना ओइबा यामना मरम चाव पोलिस ले कोइना मखा खोंजंग क्या द कोइ मपुंग फाबा खोंजंग से फुल्ली सपोर्ट तौजगनी Mapu Bona Sahi Tarukta Ngaidiba Masunupi Amabu Nupi Obigi Ikai Kumnaba Manganki Habigi Wahogda Kangwo Part 3 da Miyam Irang Hokre Todok Asida Senari Bami Adudi Elangbam Lakpati Sahi Yankai Humdoi Apoko Elangbam Nila Kangwo Part 3 Digini Todok Asita Asigi Ahumgi Ayupung Talarum Taba Aduwaja Tokibini Hari Ngasi victim Oribi Asigi Yumda Sile Welfare Gimio Sing Lakpadigi Lekai Miyam Kangnarakpani Hari Tungda Mafam Aduda Tabal Police Kinupi Police Kambu Ama Lakdon Todok Asduga Mari Lenana Case Sama Lokotpaga Loinana Maka Taba Langla Langjin Kangdo Naba Todok Asida Senari Ba Elangbam Lakpati Police Na Wahang Pahung Nabidamakta Fagat Kre Art Weaving Lamda Parmasuri Fanglaba Wankai Topom Lekai Digi El Subadanina P Sabigi Matang the Kang Living Asi Workset Ama Simbatuna Lamda Masida Ladyba Mio Singna Takpi Tambinabagi Apamba Ladabasu Se Latabana Tabak Amata Pakat Pangamdre Haina ISTV News Ka Unabada Fondrakli Government khangde India government khangde paisa khara moina pibiragadi masidesida khoigi weaving center ma phajana hangdana adai kon mayam tharaga angang mayam chhatra mayam mayam se tamkhat khokatna semkot laga pocha document collection tawraga thabada ingamgadra ide khanjayaba adu paisa na award poi banina pothok si pothok ngamde Haukiba April ki tang anida Delhi ki Rashtrapati Bhavan da pangthokeba award lanthopage tharam aduda mahan matau karamna award adu laur khibage amadi award fanglakpa si mahaki mapura bege sarba mateng dagini haiki Subadinina Patmasari Award fanglakpada mahaki masa mama wamati mapuroibana nungaiba fongdopaga loinana nupi singa thabak tabada mai pagan gi harabadi mapuroiba singi asoba mateng sangi haina su Subadini gi mapuroibana fongdorakle
iduna masa duna torok pathabak sida yam encourage to biba fataba nataba full support biba mayam na manipur da hoji ayam tawnari si thodongna amaga support si encourage to dogum mama tawi imana sumaina haidi one of the highest civilian award phangapusida ai yamna harawa dum phokjai Indian Pokla Sumana, Mayam Manda, Tolokta, Nasagi, what Kalodo. Ying, but I am Pame, Aduna, Imagine Batung Ilaga, Ijus, Mina, Mayangi Manga, Tonga price log have Zezu Kalis. Zero defect, zero effect ki matang da Ministry of Micro, Small, Medium Entrepreneurship MSMES Government of India ki makada entrepreneurship gidamakta Bharat Sarkar na semlak deba financial support to MSMES in ZED certification scheme bo lamda masjid laidiba MSMES singda bab tahana ba pandam da nomagi oiba awareness kam registration camp ama Thawal DC complex leba counting holder pang chokrai district industry state Thawal Kaksing Sandil amadi Technopol na Directorate of Trade Commerce and Industry amasung Quality Council of India gi miya makada pangto batharam aduda Quality Council of India gi Assistant Director Malik Gupta Thawal gi ADML Radha Kanta DIC Sandel Amadi DIC Thawal gi General Manager na Singmamiye kana saruk yaki Malik Gupta na technical session da scheme sige matang da slide so utuna khangan ki Sandel Amadi Technopol gi DIC gi General Manager W Sridham Bina scheme sige maru eba pandam di MSMES na potoliba potok sing semba matam da zero defect practice ohenba amadi potoliba potok aduna tungde environment zero effect ohenba asini haiki Mayai kabachin sang na laisuraba miyo singbu afaba poktak piduna masidege la nanthok naba honabada amadi khundalaita hanabi khudong saba piba the overs commerce nauna sendo pagalwene na hojik amukhana mathok toba hore NGO asigi president oina Hanjabam Posangbam Honen P secretary oina Sagol Sem Herozi treasurer oina Longzam Munalbu hapagalwene na State Human Rights Commission gi hanagi member amadi hojik senior journalist oriba Yambem Lababo group asigi advisor oina hable hari Lampel Pata Leiba Kendra Bidilagi Manakta Amadi Maitram Awang Lekaida Leiba NGO Asigi Home Singda Mapung Fava Treatment Chataba Haure Haina Secretary na Fongdurakli Knowledge Management through Crowdsourcing because Pedia as a platform Habihidam the Nomagi Oibo workshop ama ngasi porong pata leiba SIRD the Pangchokre Center for Rural Development India Center for Development of Advanced Computing Hyderabad the Integrated Rural Management Association na punna sindina Pangchokiba Tharam Aduda Association gi Secretary Helem Hokibna Development Stakeholders Singda because Pedia portal gikana ba khangan ba Pangchopani haiki Center na packet pa scheme sing miyam da yohonba ngambadagi phi service sing da ahenba sendong phanganduna heirloom sector mai pakpagi phibam da leire hiramasida report ama Handloom sector na Manipur bu maleng mi mafam da sakta pada yam chawba thodang loi habisi miyam na khangna rawa wafam ni Manipur da leiriba fisabi singse ayamana chama da marfudra manga di leita laira ngaktana adumba hingnabagi lambi thijaba lambi amani adubo mamangda palakpa government singa tongan ba handloom sector chawkhatnaba honaramba scheme kaya ama central sponsor scheme kaya ama mai paktana fisabi sing yon mangamdana lakhiba do ngasidi anoba government na silakpadagi fisabi singda ningthina kanaba pibagi mami tare ekhoina akaknaba kendra kharda thijinuna yengbada handloom cluster asobo leiba aduma kendra kharsu thengne aduga loinana individual loina akagi tongan ba scheme hokdo aga kanaba pirambagi mami tai masimakna manipur gi handloom gi laibakta aduga fisabi singi senthok lambida yam chauna awon makha porakani haibagi thajaba chauna leire hojik miyamna miyang tabigadoroi basi khundapang kendrada matau pamna fisabi sing chawkhalana ba khonabagi haiba saktam maduni Yang pun cincin dengan waribasi kendra sida
फिसाबी लिसिंग अनि चौवारों खंगतुना मखोई मनुंगदा लिसिंग अमा चनी यांखैरोमदा वीवर्स कार्ड पीख्रे लोइनाना खेनुम डिलीवरी स्कीम गी मखादा लंग लेमना पीरगा फिसा लगा अदुगा मुक डिपो हांगदोअगा हाइरिबा पोथोकसिंग अदो लेसिनबिरगा फिसाबी सिंगची इवा वादना मखोइगी सेंदान लंबी अमा पीबा ngamnaba honarambasini yamna nungairibase masigi matangda फिसाबी अमना थमलको वाफमसु लौबिसे सेंदुगा कोना कोइना लंगजी लो मतंदा खोइ सिंगे फिजे कागा फिजे यंबम लेतबा खोइना खोइना कुइना मुनामगा लेरे फिजे खोइ हारगा योले मरमददि पिसाजी तोंगदबनिना मयांगदुगिदि खोइ सिंगदबा यादबनिना खोइना फिसोलुबिदुगी लंगदुगी ममंदा खोइ सिंगे हाना दमाइ तवरमबदो हुजिति यामना दु पुनमक्तो अवाबजु कोइ अदुगा इमुंगदजु चावखले अदुगा थामगी दुम मखोइना फंगजबा खोइना कितंग कन्ना साजरगदि पिसाजी यामना खोइ इमुंगदा दुम खोइ नुपी अमना नुपागी मतेंग पांगबजे इमुंग मनुंगदा यामना ngami adu hani awadu ko ko yam nungaire hojikti nungaibdu oire habije sidang haijage Mamang lenga par masina fisabi singi damakta akhanawa mieng thamlamdrabasu hoje anauwa onba gamen asina purakliba asingma fisabi singi yaifa thorang asi atai kendra singsida ningthina tamnaraga thaba paikhalapa taragadi noma natra noma manipur si chinjak temi pan tangdaba senthok marang kaiba lamdamamu orekani haibasi chauna thajaba mani ISTV news gi damak somtha aboigalona paudhanjeiba Richard Ranjan khundrakpam yumnang khuno More police na Tenopol gi SPGMI amakata chathaba drive ta More ward number mangada leramba Rohingya matai manau ani fare makhu sing adudi MD Sobik apokpa MD Faisal amadi MD Sobik ke loinabi Arofa sahi kunga marini makoi animak Myanmar gi Rakhine district ke state ke manung sanba buthi duang bilas tagini makoi ani ain gi oba thabak lokatnaba police na infalda purakre hairi Sahi kuding April taraga ni thoda leptana pangthoktuna lakpa sumang lilagi nimit asida sumapung fana pangthokani matam sanga nupi sabigi saktam langlambi hurem ibom sada lifetime estimate award piragani haina paugi mifam pangthokre Manipur state sumang ila council na sinna ibayama sumang ila sangden da pangthokiba paugi mifam amada council asigi lifetime secretary S Hemantana Hurem ibom sa hariba miyoi asi matam amada Manipur ki miyamna ningtina khangnaba miyoi oramlaba sunga sidi aruba laina amana hospital da leiri mahana loramba thaudang adu ikai khumnaduna lifetime achievement award pigadabani mamang sahi ge journalist fellowship award Herozit nomaitem na da mahana sahi amagi tawkiba thabak tharamsi ikai khumnaduna case award kusin nabagaluna sahi asige journalist fellowship award na isel pausigi nupi paumi pinki da lauthokani haibagaluna numit asida sahi asigi best production takiba peacemaker artist association ge tharoi ahambagi mahau su utkani kanagumba lup amatana ban amadi blockade singba numit amata numit asida tawbigeno haiki National Bank for Agricultural and Rural Development NABARD Infal ke Sentang Makada Langai Producer Company Limited Wangkai Cattle Infal Sinduna Langai Pig Breeding Farm amangasi Infal iski manungsan na laidiba yari pok yambiam da hangdokre farm hangdokpagi tharam aduda NABARD Infal ke General Manager Pravin Kumar Company asige Chairman Sanabam Zoges Kumar Manipur Rural Bank ki Dr. Prasanna Kumar Amadi NABARD Infal gi Assistant General Manager RK Yaifabana Akanaba Baitulan Singh Oiki Pharmacy Hodopagi Matang da Wangangaduna Pharmacy ge Chief Executive Officer Koro Hanba Luwana Pungdo Kibada Big Freedom Pharmacy NABARD ki National Life Stock Mission gi Makada Bizia Bank City Branch Infana Lupa Lak Manga Lising Kunga Manga Loan Oina Piba Narvana Lupa Lak Ani Subsidy Amadi KVK Infal Isna Technical Support Piba Matungda Company Asina Sada Nipu Putoktuna Linkat Kibani Pharmacy da Ok Masa Sama Sama Putopagi Pandam Tamli Loinana Miyoi Kayabusu Tabak Piba Ngamlagani Haidi Masiki Damak Farm gi Makadigi NABARD Putagatpa Fonki Tawal District ki Khangabok Laiba Wisdom Foundation in Nauna Saba Building Sanga Kibagalena School of Sea Linkat Kibasahi Nipan Mapung Farak Pugi Kumon Taramasi School of Sigi Complex of Pangchokre Taramadu the Education Minister T.S. Rajasam Kangabozila Parisad ki Member Ras Mohan Board ke Secretary Joy Kumar Amadi Atay Masakna Bamiyo Kaya Susaruk Yaki Taram Asiga Mari Renana School Ge Principal na Tungi Yumbidal Warakadori Ba Mahiro Singbo Mahigi Gyan Mapung Pana Pibagalena Matik Sabami Amamam Oraga Handaba Yadi Haba Wakalolda School of Sea Linkat Kibani
Mahiro Singna Loan Gi Awaba Latinabagi Damak Bharat Ki Tungan Tungan from Singda Residential School Sing Asida Oza Oheli Haba Wafam Tamki Taram Aduda Marilena School Gi Calendar Amasu Fonki Lodena Class 10 Gi Top rank holder Singda Mana Piduna Puning Tawaki Taramaduga Mari Renana Mahiro Singna Makal Maka Kayagi Natke Bazagoi Isagi Taram Supang Toki Manipur Heart Foundation na National Health Mission Manipur amadi Sky Hospital ka khusam nadna sahita nipan gi makhada leba angang sing amadi RBS ke gi khudong sawa fanglaba angang singbo eco screening paksana Manipur ke tongan tongan ba mafam kya da satharakde April ke tangkun ga taruk tagi sagol mang da su ke mosi sathagani miyama saruk yaduna ke mosi khudong sawa lobiyu haina Manipur Heart Foundation gi President L Sam Kisona appeal torakle Cooperative Society Manipur na Mars ke tangkul ngani toida thokiba All Manipur Football Association gi anoba mikhal pangtho na ba khangan kiba order aju atuba matamda All India Football Federation da tharagani haina Manipur State League Participation Team Forum ge Legal Cell ge Chairman Bangkim na ngasi Manipur Press Club ta pangthopa pamusinga unabada phongdokre mana makata na hakibada hojik sayet aduna leidiba wafam masi loisinaba ad hoc committee semlaga mikhal pangthopi haiki 2008 tagidi asida lairiba meeting ase they are all imposers empagi maming laure hairaga makhoi se empagi maming da mayam dagi nam dana makhoin toning bita toba official power bu misuse toba adugumba body ama oiraban aduna makhogi mathakta registrar na thigat pifam thoi aikoi court ta chatkani ma masamakta su aikoi amuk magi court su registrar की कोर्ट तसु अकोई सत्कनी we will request अकोई दा हारी बसी लैब्स मयामम लेरे मसी अकोई दा पीबीयू हाइदना अकोई थमगनी अदुगा as well as अकोई हाई कोर्ट तसु अप्रोच तोगनी Paliba lenga asigi thausilamagi makhada khungang salu haiba campaign asigi paikhat kadoriba thaurang asida Bishnupur district ki makok chongmo officer sing amadi panchayat ki mihu singna sab manaba miyengda thabak taminarabadi lenga na paikhat kadoriba thabak khudima mai pak pangamgani haina Manipur Pollution Control Board ki chairman L Radha Kishore phongdokre wafam singa si Bishnupur mini secretariat ki conference hall da pangthok ki ba lising nitara ga taret tara nipan gi aroiba MLA local area development fund gi beneficiary singa sek yenthopagi da phongdokibani Mahana Makata na phongdokibada oinam kendra gi manungda lakadoriba sahi lising intaraga nipan tarag mapan gi funda hausi paikal leba thabak sing asidagi walhoba amadi nauna paikat ningba sako tharangi thabak lerabasu mari lenaba official amadi panchayat ke mihu singatana minaduna award apa laitaba khungang ama ohenna bahona minasi haike asigi tharam aduda Bishnupur district DC Pawan Yadav DRDA gi project director AS Elise executive engineer L Rajendra assistant project officer L Munan Choi amadi mari lenaba official kaya susarup yaki Krishi Vigyan Kendra Sandel ICAR Research Complex NEI's Region Manipur Sinduna enhancement of nutritional and livelihood security of the farmers Cybersida Sandel district ki Sapikarong subdivision ki manungsan leba nongpan village tapang chokre tongan tonganwa village singdagi lakpa miyo samama saruk yakiba tharam adida tongan tonganba resource person ahum na tongan tongan hiram singda wangangki hauzi makata nga sigi sanabagi pau lobisi Ngasigi sanabagi pauda Hauzik Australia gi Gold Coast pangto leba Commonwealth Games lising interaga nipan de India ki mahus sinduna saruk yariba sanaro singi manungda piklaba Manipuri ki haukiba Saiko Mirabai Sanu amasung Kumuksam Sanjita Sanu anina ahanba amasung anisuba Numita gold medal amamam lauduna India gi medal account hangdok kiba asida North East India Development Party NEIDP na haininga leitan thagat pa amadi nungaiba phongdorakle NEIDP gi President Narengbam Samarjiki Cherol amana makhata na games asida saruk yariba sanulu singna mathang medal loba ngamlakpo orasino haina taibang mapu gi mafamda thaunizbaga loinana arang ba thawa misak sing asina lamda masigi horak liba angang singda anoba wakal inot piduna nisana laisu raba kunai ama orek liba sidai kannaba honabada asabu mating oregani hanasu fondorakle
However, April Nipandaki Nehru Yuva Kendra Bisnabul Ministry of Youth Affairs and Sports Government of India Tabul Youth Development Association Amadi Red Ribbon Club Napuna Kusamaduna Bisnabul District Manungsan Leva Tongan Tongan ba Youth Club Nipana Saruk Yaduna Pangturu Kiba 7th Ment S-side district level football tournament ngasi Tabul Mang Playground da Rosin Kray Rosin Migi Tharam Aduda district youth coordinators and YK Bisnupur and Marjit Kumar DYDA Tabul ke President P Is Dhirian Amadi Tabul Gram Pansai ki members Saruk Yake ngasi Sanakiba final match ta DYDA team A Amadi DYDA team B apiba matamda goal amata sanaba ngamdabadagi penalty kaunabada DYDA team A na team B bu goal ahum anida maithiba pidina winner oikre. Manipur Master Athletic Association in Nauna Thau Pugodaba Singi election Pangchokre. Pangchokiba Mikal Aduda and Momondo President S. Rameswar Singbo Secretary Oina Khankre. Miyoita Tarian Saba Committee Asigi Manungda S. Samungo Singbo Treasurer Oina Sukhanki. Committee Asida Senior Vice President Ani, Vice President Taruk, Joint Secretary Ani Amadi, Executive Member Marisu Yauri. Hausi Makatan Sanabagi Pau Amu Ningthazum Boyadegi Pangbigani. Manipur ki Kripsa FC na Gokulam Kerala bu maitiba piduna sathariba anisuba Hero Indian Women's League table da khwaidagi makokta leiduna semi final sangkhre tha asigi tang tarani thoida sanagadoriba semi final match da Rising Student Odisha ga thengnaragani Bharata nupi ki football masana hena sakol hanabagi pandamda All India Football Federation na sinduna mamang thagi tang kuntaruk tagi Bharat ki maming leraba nupi ki football team tare na saruk yaduna Jawaharlal Nehru Stadium Shillong da sathariba Ani Suba Hero Indian Women's League ngasi Manipur gi Kripsa FC gi aroiba league round match da Gokulam Kerala bu gol manga sino da maitiba pikhibani match asida mai pakiba Manipur gi Kripsa FC gi gol singadu NG Balana match ki manga suba nipuni tui suba nipu manga suba mari humpuma tui suba minute gol mari sanki atopa gol aduna dangmai Grace na match ki kun manga suba minute sankhibani Match asida Kripsa FC ki sanaroi NG Balana Player of the Match ki manata aduna sel oina lupa lising mga pangkre Sathariba League asida saruk yariba team singna match taruk sanaba loikibada Kripsa FC na point taramari Eastern Sporting Union Wangkai na point taramari Setu FC na point tarahumdoi amadi Rising Student Odisha na point taramari pangkre League asigi atoba semi-final match amada Manipur gi Eastern Sporting Union Wangkai ga Setu FC ga sanaragani Youth Pioneers Association Hiangnam Hiranmai na sinduna tha asigi tang Nepal dagi team taramathoi na grumari thongna khaidoktuna association asigi ground sathariba ahan ba 11 men's village open volleyball tournament ki ngasi sanakiba ahan ba match da Maikhia Mayang Imphal na SYDC Santhelbo set ani sino kunmanga taramathoi amadi kunmanga kulhumdoi da maitiba pikhi ani suba match ki sanakiba da TKDA 10 thana YPA Timbi Hiranmai bo set ani sino Tra Konipal Kunmanga Kulumdoi Ahum Suba Merski Sanakipada Liwa Lamdingna YPA Team A Hiran Maibu Set Ani Sino Kunmanga Kunmatoi Kunmanga Taranipal da Maitiba PK Mari Suba Merski Sanakipada TLYC Thoksom Laikaina TKDA Tenthabu Set Ani Ama Kunmanga Tarahumdoi Kunitoi Kunmanga Madi Taramanga Taramatoi Manga Suba Merski Sanakipada LCL Wangoi Laiprak Pamna YPA Team A Hiran Maibu Set Ani Ama Kuntaru Kunmari Taratret kunmanga amadi taramanga tarada maitiba pikre taruk suba match ki sanakibada TKDA 10 thana YDC langmai dongbo set ani sino kunmanga taranipal da maitiba pikhi tari suba match ki sanakibadana tari suba match ki sanakibadana TLYC Thoksom Lekaina YDC langmai dongbo set ani ama kunmanga taranipal kulumdoi kunmanga amadi taramanga tarahumdoi da maitiba pikhi Kairau Local Badminton Association Khanarok na sinduna Indoor Hall Khanarok ta satharakiba ahanba Kairau Kendra Badminton Tournament loisan khre loisan baki thoramda Kairau Kendra gi MLA L Rameswar su saruk yakhi satharakiba tournament asigi men singles ki sanki baroiba match ta Arab tigi K Netrajitna Kairaugi MD Akhtar Khan bu set ani amada maitiba piduna title lokre men's doubles ki sanaki paroiba match tana SS ki sanamadi P Tondon bigi jurana Y Bimolamadi Y Abungcha gi jurabu set ani amada maitiba piduna title lokre category asigi B team gi men's doubles ki sanaki paroiba match tana
S.H. Thoitoi amadi Y. Anandagi Zurana P. Maipaksana amadi N. Ibomsagi Zurabu set ani sinoda maitibu piduna champion oikre. Makok mathang taraba sanaroi singda thorom mapu singna sel amadi certificate sing khusinaki. Taratruk suba Opha Cup Organizing Committee na sinduna thasi ki tang mari dagi team taramathoy na group ahum thongna khaidoktuna Oriental Football Academy Pungdongmang ground na sathariba 9-a-side men's open football tournament ki ngasi sanakiba ahanba match ta FFC Salongna Sanjembam FC bu goal ahum amada maitiba pikre match asida maipakiba FFC Salongi goal singadu Susil Bisesora madi tondon bana sanki match asida maiti kiba Sanjembam FC gi amatangarba goal aduna bobothoina sanki bani tournament asigi anisuba match ki sanakibada pupu pongdom amadi STT team bi sekta goal ani sanaduna draw satkre pupu pongdom mangi goal ani du Henry amadi Bipinna sanki bani STT team bi sekta gi goal ani aduna Robinson amadi Naresna sanki sathariba tournament asigi hayeng ground asida Opha Pungdongbam amadi Bolero sekta ga sanagani Kumbi Kendagi MLA S Birena sponsor Toraga Kumbi Address Youth Organization Sinduna Organization Asiki Ground Sathariba Ahanba MLA Trophy Open Knockout Football Tournament ki ngasi sanakiba match ta FC Moirang Kunongna Wat FC Kumbi Tera Khabu Gol Nepal ani da maiti pikre Tha sigi dang tara humdoi de ki tara manga phauba West Bengal gi Haldia da pangthokadoriba kunma thui suba East Zone Senior National Kho Championship da saruk yagadaba Manipur MSR Kho Association gi nupa madi nupi gi sanaroi sing ngasi Imphal thadokre Makata na inga sagi pau amuk lobuse Environment Directorate State Climate and Weather Report ki matungina ngasi gi khwaidagi sakiba Celsius degree 39.3 khwaidagi ingba Celsius degree 32.3 mari Nuksita yawa ising menadgi sang maximum da sada marpu 34.3 minimum da sada nipu mari dasmik marpu nitoi oiki Ngasigi nong suki pagisang ani dasmik 3 mm ni Hauzi loisilakpada maruiba pausing amuk kahana Ain gi wamadu lam khopsin basing takthokpani masida zati bizati khabi gi wafam leiti hana si minister N Biren na phongdokre Reserve Forest area da lam khopsin basing takthokani masigi damak changsiliba khongjang maram sade handokpiyo hana revenue minister Karam Samna phongdokre Turel khonung sing tiamagi thabak se minister N Biren na lusingba minister singi kangbu amana yangsin kre Amasung Sagolmandagi Imphal East District Hospital Hombugi Mayokta Miyam na Kundrapum Elsigi Akwebada Wakat Kongsa Satkre Police na Dankana Bukhona Bada Nupi Mari Sokre Nasigidi ISTV Nupi Jaba Pawmata Ngasida Loizare Miyang Tabiri Bamayang Puna Mapuso Amukana Kurumzari